ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯥꯕꯜ ꯆꯣꯡꯕꯗ ꯉꯥꯎꯖꯕꯤ ꯃꯅꯦꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ M.K. ꯃꯣꯏꯔꯥꯡꯆꯥ꯫ ꯃꯅꯤꯇꯣꯝꯕꯤ ꯃꯃꯧꯁꯤꯡꯒ ꯍꯦꯟꯖꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯅꯤꯇꯣꯝꯕꯤꯅ ꯍꯩꯃꯥ ꯃꯈꯣꯏꯒꯤ ꯊꯥꯕꯜꯁꯤ ꯆꯣꯡꯕ ꯍꯧꯔꯛꯂ ꯃꯥꯜꯂꯦ꯫ ꯑꯩꯗꯤꯅꯦ ꯊꯥꯕꯜ ꯃꯈꯣꯜ ꯇꯥꯕꯁꯦ ꯏꯁꯥꯁꯦ ꯂꯩꯕ ꯍꯦꯛꯇ ꯉꯝꯗꯦ꯫ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯍꯦꯛꯇ ꯆꯣꯡꯅꯤꯡꯉꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯖꯥꯡ ꯁꯦꯝꯅꯕ ꯄꯥꯏꯔꯝꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯊꯝꯗꯨꯅ ꯊꯥꯕꯜ ꯍꯦꯛꯇ ꯆꯣꯡꯊꯈꯤ꯫ ꯃꯇꯧꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯁꯤꯊ ꯅꯣꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯃꯃꯧ ꯅꯨꯄꯤꯅꯒ ꯍꯥꯏꯔꯤꯕ ꯑꯗꯣ ꯇꯥꯗꯕ ꯃꯈꯩ ꯃꯅꯤꯇꯣꯝꯕꯤꯗꯤ ꯃꯥꯒꯤ ꯆꯣꯡꯐꯝ ꯊꯣꯛꯄ ꯊꯥꯕꯜꯗꯣ ꯑꯗꯨꯃꯛ ꯆꯣꯡꯂꯤ꯫ ꯃꯅꯤꯇꯣꯝꯕꯤ ꯆꯣꯡꯅꯒ ꯋꯥꯒ ꯍꯥꯏꯔꯛꯏ, ꯅꯣꯏꯅꯅꯦ ꯈꯪꯕ ꯅꯠꯇꯦ ꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗ ꯊꯥꯕꯜꯁꯦ ꯅꯣꯡꯃꯇ ꯆꯤꯊꯕ ꯅꯠꯇꯦ, ꯃꯀꯣꯛꯇ ꯆꯤꯡꯂꯛꯂꯤꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗꯤ ꯁꯤꯊ ꯅꯣꯛꯂꯤ꯫ ꯑꯗꯨꯒꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯁꯦ ꯑꯗꯨꯝ ꯆꯣꯡꯉꯒ ꯂꯩꯈ꯭ꯔꯦ꯫ ꯏꯃꯥ ꯀꯥꯟꯅꯗꯦ, ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯒ ꯊꯥꯕꯜ ꯃꯐꯝ ꯊꯤꯔꯨꯁꯦ꯫ ꯃꯅꯤꯇꯣꯝꯕꯤꯗꯤ ꯃꯃꯧꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯍꯧꯖꯤꯛꯁꯨ ꯆꯣꯡꯕ ꯂꯦꯞꯇꯦ꯫ ꯑꯁ ꯋꯥꯔꯦꯗ, ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅꯅꯦ ꯀꯨꯏꯅꯒ ꯆꯣꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯥꯎꯕꯤꯅ, ꯏꯃꯥ ꯋꯥꯔꯕ ꯆꯣꯡꯕ ꯂꯦꯞꯄꯗꯤ? ꯋꯥꯔꯦꯗ ꯏꯕꯦꯝꯃ, ꯀꯨꯏꯅꯒ ꯆꯣꯡꯕ ꯉꯝꯕ ꯅꯠꯇ꯭ꯔꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ, ꯊꯥꯕꯜꯁꯤꯅ ꯂꯩꯀꯥꯏꯒꯤ ꯅꯨꯡꯇꯤꯒꯤ ꯆꯣꯡꯂꯤꯕꯅꯤ꯫ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤꯅꯦ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯌꯥꯎꯁꯪ ꯃꯥꯟꯗ꯭ꯔꯦ, ꯌꯥꯝꯅ ꯍꯣꯡꯉꯦꯗ꯫ ꯇꯥꯟꯖꯥꯁꯤꯗ ꯐꯩꯖꯥꯎ ꯆꯪꯂꯛꯇꯨꯅ ꯀꯔꯤꯁꯨ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ ꯃꯊꯦꯜꯕꯨ ꯀꯔꯤ ꯂꯥꯡꯉꯤꯕꯅꯣꯅꯦ? ꯆꯥꯕ ꯌꯥꯅꯕ ꯇꯧꯀꯣ, ꯅꯃꯥꯁꯦ ꯊꯥꯕꯜ ꯆꯣꯡꯕꯗ ꯋꯥꯔꯝꯂꯒꯅꯤ꯫ ꯃꯀꯨꯕꯣꯛ ꯐꯩꯖꯥꯎꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯧ ꯑꯅꯤꯗꯤ ꯍꯦꯟꯅ ꯅꯣꯛꯅꯤꯡꯗꯨꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯧ ꯑꯍꯜ ꯅꯥꯎꯕꯤꯅ, ꯕꯕꯥ ꯏꯃꯥꯅ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯎꯍꯧꯕ꯭ꯔꯣ? ꯍꯥꯏꯗꯨꯅ ꯁꯤꯊ ꯑꯗꯨꯃꯛ ꯅꯣꯛꯂꯤ꯫ ꯐꯩꯖꯥꯎꯅ, ꯎꯍꯧꯏ, ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎ ꯊꯥꯕꯜ ꯆꯣꯡꯕ ꯀꯥꯏꯔꯅꯤ ꯍꯥꯏꯗꯅ ꯏꯄꯥꯅ ꯉꯁꯥꯏ ꯃꯈꯩ ꯆꯪꯂꯛꯇꯕꯤ ꯊꯣꯡꯗꯅꯦ ꯊꯥꯕꯜ ꯂꯣꯏꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕꯤꯁꯤ ꯍꯧꯖꯤꯛꯁꯨ ꯍꯟꯗ꯭ꯔꯤ꯫ ꯊꯥꯕꯜ ꯃꯈꯣꯜꯕꯨ ꯇꯥꯔꯕ ꯍꯦꯛꯇ ꯆꯣꯡꯕꯤꯅꯤ꯫ ꯍꯅꯨꯕꯤ ꯑꯣꯏꯔꯦꯒꯥꯏꯁꯦ ꯀꯥꯎꯊꯣꯛꯈꯩ꯫ ꯑꯣ ꯍꯅꯨꯕꯤꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯏ ꯀꯩꯅꯣ, ꯅꯍꯥ ꯈꯛꯇꯅ ꯆꯣꯡꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯩꯗꯤꯅꯦ ꯈꯣꯡꯁꯤꯅ ꯍꯦꯛ ꯆꯠꯄ ꯉꯝꯂꯤꯕ ꯃꯈꯩ ꯆꯣꯡꯈꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜꯗꯗꯤ ꯑꯩꯅ ꯃꯀꯣꯛ ꯆꯤꯡꯗꯧꯔꯤꯕꯅꯤ꯫ ꯐꯩ ꯍꯣꯠꯅꯕꯤꯌꯨ꯫ ꯅꯆꯥ ꯅꯃꯧꯅ ꯄꯦꯟꯅ ꯌꯦꯡꯖꯅꯕ ꯃꯀꯣꯛꯇꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯍꯦꯛ ꯆꯣꯡꯉꯨ꯫ ꯑꯣ ꯑꯩꯅ ꯊꯥꯕꯜ ꯃꯀꯣꯛ ꯆꯤꯡꯂꯝꯗ꯭ꯔꯒꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒ ꯊꯦꯡꯅꯔꯝꯈꯤꯗ꯭ꯔꯣ? ꯅꯤꯡꯁꯤꯡꯉꯨ, ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗꯗꯤꯅꯦ ꯈꯨꯠ ꯊꯤꯡꯖꯤꯟꯅꯒꯨꯝꯁꯤ꯫ ꯃꯀꯨ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗꯤ ꯁꯤꯊ ꯅꯣꯛꯇꯨꯅ ꯔꯣꯁꯅꯤꯅ, ꯀꯩꯅꯣ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯊꯥꯕꯜ ꯃꯐꯝꯗꯒꯤ ꯈꯪꯅꯔꯛꯏꯔꯣ? ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯐꯩꯖꯥꯎꯗꯤ ꯏꯀꯥꯏꯔꯗꯨꯅ, ꯃꯗꯨꯒꯤ ꯋꯥꯗꯨꯗꯤꯅꯦ ꯅꯃꯥꯗ ꯍꯦꯛ ꯍꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯩꯖꯥꯎꯗꯤ ꯃꯃꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯄꯔꯄꯞ ꯊꯣꯛꯈꯤ꯫ ꯅꯥꯎꯕꯤ ꯃꯅꯥꯎꯅꯨꯄꯤ ꯔꯣꯁꯅꯤꯗ ꯌꯦꯡꯂꯒ, ꯏꯅꯥꯎ ꯕꯕꯥꯁꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦ, ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ ꯉꯁꯤꯗꯤ ꯏꯃꯥꯒ ꯕꯕꯥꯒ ꯊꯥꯕꯜ ꯃꯐꯝꯗ ꯀꯝꯗꯧꯅ ꯊꯦꯡꯅꯔꯛꯈꯤꯕ, ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯝꯗꯅ ꯀꯝꯗꯧꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯦ ꯄꯥꯡꯊꯣꯛꯈꯤꯕꯒꯦ? ꯃꯃꯧꯁꯤꯡꯅ ꯍꯪꯂꯛꯄ ꯑꯁꯤꯗ ꯃꯅꯤꯇꯣꯝꯕꯤ ꯃꯃꯧ ꯑꯅꯤꯒꯤ ꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ, ꯏꯕꯦꯝꯃ ꯃꯃꯥꯡꯉꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯤ ꯂꯤꯕꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯅꯪ ꯕꯕꯥꯁꯨ ꯑꯩꯁꯨ ꯂꯥꯏꯔꯕ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯄꯥꯜꯂꯕ ꯐꯥꯎꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯕꯨ ꯏꯆꯥ ꯏꯃꯧ ꯅꯈꯣꯏ ꯂꯥꯛꯄꯗꯒꯤ ꯈꯔ ꯁꯥꯐꯔꯤꯕꯅꯤ꯫ ꯅꯈꯣꯏꯗꯁꯨ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯂꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯤꯔꯒꯦ ꯇꯥꯔꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯅꯤꯇꯣꯝꯕꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯅꯕ ꯂꯥꯛꯅꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯊꯥꯕꯜꯒꯤ ꯇꯟꯊꯥꯁꯨ ꯇꯞꯅ ꯊꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯅꯤꯇꯣꯝꯕꯤ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫
ꯑꯁ ꯊꯥꯕꯜꯗꯤ ꯊꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯩꯕꯨ ꯆꯣꯡꯗꯤ ꯌꯥꯝ ꯆꯣꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕꯁꯤꯗ ꯀꯝꯗꯧꯅꯤ ꯕꯕꯥꯁꯤꯅ ꯌꯨꯝꯗ ꯍꯟꯕꯤꯔꯛꯑꯝꯃꯒꯗꯤ ꯐꯗꯧꯅꯤ ꯇꯟꯖꯥꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯦꯝꯆꯥꯗꯨ ꯆꯪꯂꯛꯇꯨꯅ ꯍꯣ ꯃꯅꯤꯇꯣꯝꯕꯤ ꯅꯪꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ ꯊꯥꯕꯜꯗꯤ ꯆꯣꯡꯕ ꯍꯧꯒꯗꯧꯔꯦ ꯃꯦꯝꯆꯥ ꯂꯥꯎ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯍꯩꯃꯥ ꯅꯪꯗꯤ ꯀꯔꯤꯃꯇ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯅ ꯀꯩꯅꯣ ꯊꯥꯕꯜ ꯃꯀꯣꯛ ꯆꯤꯡꯅꯤ ꯍꯥꯏꯔꯝꯃꯒ ꯀꯔꯤꯃꯇ ꯂꯣꯏꯁꯤꯟꯗꯕꯤ ꯂꯩꯔꯝꯃꯤꯁꯤꯕꯣ ꯏꯆꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅꯗꯤ ꯇꯧꯔꯝꯕꯅꯦ ꯑꯗ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕꯁꯤꯗ ꯄꯨꯡꯍꯣꯟꯅ ꯑꯃꯨꯛ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅꯕ ꯊꯣꯛꯈ꯭ꯔꯕ ꯕꯕꯥꯁꯨ ꯉꯁꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯅꯪꯒ ꯆꯠꯇꯣꯏꯅꯦꯅ ꯍꯔꯥꯎꯅ ꯂꯩꯔꯒ ꯑꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯒꯗꯤ ꯄꯨꯅꯤꯡꯗꯦꯅꯦ ꯑꯗꯣ ꯕꯨꯡꯉꯣꯗꯣ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯜꯂꯝꯂꯒ ꯆꯣꯡꯉꯨꯔꯁꯤ ꯑꯩꯁꯨ ꯀꯩꯁꯨ ꯀꯨꯏꯅ ꯆꯣꯡꯅꯤꯡꯗꯦꯕ ꯏꯆꯦ ꯃꯑꯣꯡ ꯌꯦꯡꯉꯁꯤ ꯆꯥꯛꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯦꯕ ꯍꯧꯔꯝꯃꯒꯦ ꯅꯪ ꯑꯗꯨ ꯂꯣꯏꯕꯒ ꯆꯪꯉꯛꯑꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯃꯅꯤꯇꯣꯝꯕꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯦꯕ ꯍꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯅꯤꯇꯣꯝꯕꯤꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯦꯝꯆꯥꯅ ꯀꯦꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯇꯟꯖꯥꯁꯤꯗ ꯃꯄꯥꯜꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯅꯤꯇꯣꯝꯕꯤ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯄꯥꯇꯣꯝꯃꯩ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯕꯕꯥ ꯀꯩꯗꯧꯔꯦ ꯑꯁꯨꯌꯥꯝ ꯊꯦꯡꯉꯛꯏꯁꯤꯅ ꯑꯩꯈꯣꯏꯅ ꯇꯣꯡꯂꯛꯄ ꯒꯥꯔꯤꯗꯣ ꯌꯥꯗꯗꯅ ꯑꯃꯨꯛ ꯐꯅ ꯀꯨꯏꯅ ꯁꯦꯝꯗꯨꯅ ꯂꯩꯔꯨꯔꯦ ꯃꯗꯨꯗ ꯊꯦꯡꯂꯛꯂꯤꯕꯅꯤ ꯅꯃꯥꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯕꯕꯥ ꯏꯃꯥꯗꯤ ꯃꯁꯥ ꯉꯝꯗꯗꯅ ꯐꯃꯨꯡꯗ ꯍꯤꯞꯄꯤꯌꯦ ꯍꯥ ꯃꯁꯥ ꯉꯝꯗꯦꯕ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣꯅꯦ ꯕꯕꯥ ꯃꯁꯥ ꯈꯔ ꯁꯥꯒꯠꯄꯅꯤꯗ ꯑꯇꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯦꯁꯦ ꯅꯪꯒꯤ ꯃꯩꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯣꯛꯈꯤꯁꯤ ꯑꯗꯨꯒ ꯏꯄꯥ ꯏꯃꯨꯡꯗ ꯆꯪꯂꯛꯀꯦ ꯇꯧꯃꯩ ꯂꯥꯛꯄꯗꯒꯤꯗꯤ ꯃꯅꯤꯇꯣꯝꯕꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯁꯨ ꯀꯦꯕ ꯍꯧꯔꯦ ꯃꯦꯝꯆꯥꯒ ꯃꯅꯤꯇꯣꯝꯕꯤꯒꯁꯨ ꯀꯦꯕ ꯂꯣꯏꯔꯗꯨꯅ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯂꯥꯛꯂꯦ ꯃꯅꯤꯇꯣꯝꯕꯤ ꯏꯪꯅ ꯇꯞꯅ ꯆꯤꯡꯂꯦꯝꯅ ꯐꯖꯔꯤꯉꯩ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯀꯦꯁꯤꯟꯕꯗꯨꯗꯗꯤ ꯇꯁꯦꯡꯅ ꯐꯖꯔꯦ ꯑꯌꯦꯡꯕꯁꯤꯡꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣꯝꯗ ꯐꯩꯖꯥꯎꯁꯨ ꯌꯨ ꯉꯥꯎꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯀꯟꯅ ꯁꯦꯟꯅꯔꯤ ꯏꯇꯥꯎ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯅꯈꯣꯏ ꯑꯅꯤ ꯍꯦꯟꯖꯤꯟꯒꯅꯣꯅ ꯀꯔꯤ ꯁꯥꯔꯤꯁꯦ ꯖꯦꯝꯁ ꯌꯨ ꯉꯥꯎꯔꯒ ꯏꯇꯥꯎ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯗꯦꯃꯤ ꯑꯩꯈꯣꯏꯗꯤ ꯅꯣꯔꯃꯦꯜꯅꯤ ꯅꯣꯔꯃꯦꯜ ꯅꯣꯔꯃꯦꯜ ꯅꯈꯣꯡ ꯐꯥꯎ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯐꯩꯖꯥꯎꯒꯤ ꯋꯥꯍꯩꯗꯨꯗ ꯀꯥꯏꯀꯨꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯇꯥꯎ ꯐꯩꯖꯥꯎ ꯏꯇꯥꯎ ꯖꯦꯝꯁꯇꯤ ꯈꯪꯗꯦ ꯑꯩꯗꯤ ꯈꯣꯡꯁꯤ ꯂꯦꯞꯄ ꯐꯥꯎ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯁꯤꯅꯤ ꯂꯨꯔꯤꯁꯦ ꯖꯦꯝꯁꯇꯤ ꯌꯨꯒ ꯉꯥꯎꯕꯅꯤ ꯃꯁꯥꯗꯨ ꯀꯟꯖꯕ ꯁꯥꯗꯨꯅ ꯁꯥꯎꯔꯞꯀ ꯇꯧꯔꯒ ꯍꯦꯔꯥ ꯏꯇꯥꯎ ꯅꯨꯄꯥ ꯃꯥꯟꯗꯕ ꯌꯨ ꯈꯖꯤꯛꯇꯪ ꯊꯛꯄꯗꯨꯗ ꯑꯗꯨꯝ ꯉꯥꯎꯔꯗꯤ ꯀꯃꯥꯏ ꯌꯥꯗꯣꯏꯕ ꯅꯣꯏ ꯉꯝꯃꯔꯣꯏ ꯅꯠꯇ꯭ꯔꯣ ꯑꯩ ꯇꯧꯒꯦ ꯑꯩꯅꯦ ꯃꯀꯣꯛ ꯆꯤꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯦꯝꯁꯇꯤ ꯊꯥꯕꯜ ꯃꯐꯝꯗ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯐꯩꯖꯥꯎ ꯆꯪꯁꯤꯟꯗꯨꯅ ꯃꯇꯥꯎ ꯖꯦꯝꯁꯄꯨ ꯆꯤꯡꯈꯠꯄꯤꯔꯦ ꯏꯇꯥꯎ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯀꯟ ꯁꯥꯔꯅꯨ ꯉꯁꯤꯒꯤꯗꯤꯅꯦ ꯑꯣꯏꯔꯔꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯣꯡꯊꯔꯁꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯌా ꯆꯣꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯐꯩꯖꯥꯎꯅ ꯃꯇꯥꯎ ꯑꯅꯤꯕꯨ ꯁꯝꯗꯨꯅ ꯊꯥꯕꯜ ꯃꯐꯝꯗꯒꯤ ꯊꯧꯔꯛꯂꯤ ꯁꯣꯝꯗꯁꯨ ꯃꯦꯝꯆꯥꯒ ꯃꯅꯤꯇꯣꯝꯕꯤꯒ ꯏꯉꯦꯜ ꯂꯇꯥꯒꯤ ꯄꯣꯠꯐꯝꯗꯒꯤ ꯆꯥꯅꯕ ꯈꯔ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯐꯩꯖꯥꯎꯁꯨ ꯃꯇꯥꯎ ꯑꯅꯤꯕꯨ ꯀꯣꯟꯗꯨꯅ ꯂꯥꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯇꯨꯁꯤꯟꯕꯗ ꯃꯦꯝꯆꯥꯒꯤ ꯃꯈꯣꯡ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯇꯥꯔꯨꯔꯦ ꯃꯇꯧꯗꯨꯗ ꯃꯇꯥꯎ ꯑꯅꯤꯗꯨ ꯏꯉꯛꯉꯛꯅ ꯉꯥꯎꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯦꯝꯆꯥꯒ ꯃꯅꯤꯇꯣꯝꯕꯤꯒꯅ ꯁꯤꯊ ꯅꯣꯛꯂꯤ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣꯅꯦ ꯅꯪꯅ ꯏꯆꯦꯗ ꯈꯨꯔꯨꯝꯂꯤꯕꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯒ ꯃꯅꯤꯇꯣꯝꯕꯤꯒꯗꯤ ꯁꯤꯊ ꯑꯗꯨꯃꯛ ꯅꯣꯛꯂꯤ ꯃꯇꯧꯗꯨꯗ ꯐꯩꯖꯥꯎ ꯏꯀꯥꯏꯔꯗꯨꯅ ꯂꯣꯏꯔꯦꯗꯅ ꯂꯩꯁꯥꯕꯤꯒꯤ ꯃꯃꯥꯡꯁꯤꯗ ꯇꯨꯐꯝ ꯂꯩꯇꯕꯗꯧꯅ ꯑꯩꯕꯨ ꯍꯦꯔꯥ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯩꯗꯧꯋꯦꯒꯦ ꯑꯩꯁꯨ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯍꯦꯛꯇ ꯅꯩꯁꯤꯜꯂꯒꯦ ꯑꯗꯨꯗꯒꯤꯗꯤ ꯐꯩꯖꯥꯎ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯦꯝꯆꯥꯗ ꯌꯦꯡꯗꯨꯅ ꯏꯆꯦ ꯑꯩꯉꯣꯟꯗ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯄꯤꯔꯣ ꯐꯩꯖꯥꯎꯗꯤ ꯇꯁꯦꯡꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯗꯣ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯐꯩꯖꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯣꯛꯂꯝꯕ ꯃꯅꯤꯇꯣꯝꯕꯤ ꯑꯃꯗꯤ ꯃꯦꯝꯆꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ
ꯐꯩꯖꯥꯎ ꯁꯨꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯔꯦ ꯆꯤꯡ ꯂꯦꯝꯂꯕ ꯅꯤꯡꯊꯤꯔꯕꯤ ꯁꯛꯇꯝ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯥꯕꯨ ꯎꯔꯨꯕꯗ ꯐꯩꯖꯥꯎꯗꯤ ꯑꯄꯥꯝꯕ ꯄꯣꯛꯈꯤꯗꯨꯅ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯦꯝꯆꯥꯒ ꯃꯅꯤꯇꯣꯝꯕꯤꯒꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯥꯕꯜ ꯃꯐꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯩꯅ ꯉꯍꯥꯟ ꯃꯈꯩ ꯊꯤꯔꯛꯂꯤꯕꯁꯤꯗꯤ ꯁꯤꯗ ꯂꯩꯔꯝꯃꯦꯗꯅ ꯀꯥꯟꯅꯗꯦ ꯏꯀꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯦꯛꯇ ꯅꯩꯁꯤꯜꯂꯨꯔꯒꯦ ꯑꯁꯤ ꯈꯟꯗꯅ ꯐꯩꯖꯥꯎ ꯌꯨ ꯉꯥꯎꯕ ꯃꯇꯥꯎ ꯑꯅꯤ ꯌꯥꯎꯔꯤꯒ ꯀꯥꯎꯕ ꯃꯈꯩ ꯊꯥꯕꯜ ꯃꯐꯝꯗ ꯆꯪꯈꯤ ꯖꯦꯝꯁꯀ ꯀꯥꯏꯀꯨꯒꯗꯤ ꯂꯦꯡꯒꯣꯟꯅꯔꯒ ꯃꯇꯥꯎꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯐꯩꯖꯥꯎ ꯊꯋꯥꯁꯥꯗ ꯆꯪꯂꯛꯇꯨꯅ ꯃꯅꯤꯇꯣꯝꯕꯤꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯥꯕꯜ ꯆꯣꯡꯅ ꯆꯣꯡꯅ ꯋꯥꯔꯤ ꯁꯥꯕ ꯍꯦꯛꯇ ꯍꯧꯖꯤꯜꯂꯤ ꯑꯩꯅ ꯅꯍꯥꯟꯈꯩ ꯊꯤꯔꯛꯂꯤꯕꯁꯤꯗꯤ ꯁꯤꯗ ꯂꯩꯔꯝꯃꯤ ꯅꯪꯅ ꯐꯅ ꯂꯣꯠꯂꯁꯨ ꯉꯁꯤꯗꯤ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯂꯩꯐꯝꯁꯨ ꯈꯪꯂꯕꯅꯤꯅ ꯃꯤꯡꯗꯨ ꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯕ ꯌꯥꯕꯅꯤ ꯃꯅꯤꯇꯣꯝꯕꯤꯁꯨ ꯉꯁꯤꯗꯤ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯅꯤꯇꯣꯝꯕꯤ ꯀꯧꯏ ꯁꯣꯝꯒꯤꯗꯤ ꯑꯩꯒꯤꯅ ꯃꯤꯁꯇꯔ ꯐꯩꯖꯥꯎ ꯐꯩꯖꯥꯎꯒꯤ ꯋꯥꯍꯩꯗꯨꯗ ꯃꯅꯤꯇꯣꯝꯕꯤ ꯁꯤꯊ ꯅꯣꯛꯇꯨꯅ ꯊꯥꯕꯜ ꯆꯣꯡꯔꯤ ꯅꯤꯡꯊꯤꯔꯕꯤ ꯃꯥꯏꯊꯣꯡꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯐꯩꯖꯥꯎꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯅ ꯊꯥꯕꯜ ꯆꯣꯡꯕꯗ ꯃꯩ ꯊꯥꯜꯂꯤꯕ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨ ꯀꯟꯅ ꯅꯣꯛꯅꯔꯤ ꯐꯩꯖꯥꯎ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯅꯤꯇꯣꯝꯕꯤꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯝꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯍꯦꯁ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣ ꯍꯦꯟꯖꯥꯡꯒ ꯊꯣꯡꯗꯕ ꯃꯈꯩ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤꯕꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯂꯤꯔꯝꯕ ꯃꯅꯤꯇꯣꯝꯕꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯃꯃꯧ ꯑꯅꯤꯁꯨ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯔꯣꯁꯅꯤ ꯃꯄꯨꯔꯣꯏꯕ ꯃꯍꯦꯁꯇ ꯌꯦꯡꯗꯨꯅ ꯇꯥꯃꯣ ꯏꯃꯥꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯂꯤꯍꯜꯂꯝꯕꯅꯤꯗ ꯃꯇꯝ ꯈꯔ ꯉꯟꯕꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯊꯣꯡꯁꯤꯔꯅ ꯇꯧꯕꯅꯤ ꯃꯅꯤꯇꯣꯝꯕꯤꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯁꯦ ꯍꯦꯟꯖꯥꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯣꯡꯗꯣꯛꯂꯨꯔꯁꯤ ꯃꯃꯧ ꯑꯅꯤꯗꯣ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯂꯩꯀꯥꯏꯁꯨ ꯄꯪꯂꯥꯡꯗ ꯂꯥꯡꯅꯔꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯈꯣꯜ ꯏꯁꯩ ꯊꯥꯕꯒꯤ ꯃꯈꯣꯜ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯄꯨꯝꯅꯃꯛ ꯃꯇꯝꯅ ꯄꯨꯔꯛꯄꯅꯤ ꯀꯅꯥꯅꯁꯨ ꯊꯤꯡꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯈꯨꯡꯒꯪ ꯈꯨꯗꯤꯡ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯕꯨ ꯄꯥꯡꯊꯣꯛꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯅꯤꯇꯣꯝꯕꯤ ꯃꯁꯨ ꯅꯤꯄꯥꯗ ꯄꯩꯁꯥ ꯄꯤꯗꯨꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯌꯥꯎꯕ ꯊꯣꯛꯍꯟꯈꯤ ꯃꯅꯤꯇꯣꯝꯕꯤ ꯃꯃꯧꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯃꯟꯕ ꯌꯥꯎꯕꯤꯔꯤ ꯃꯃꯧ ꯑꯍꯟꯅ ꯏꯃꯥ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯃꯈꯥꯗꯣ ꯂꯤꯕꯤꯔꯣ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯇꯟꯖꯥꯁꯤꯗ ꯂꯩꯀꯥꯏꯒꯤ ꯁ꯭ꯄꯣꯔꯠ ꯃꯐꯝꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯛꯄꯗꯨ ꯇꯥꯕꯗ ꯍꯩ ꯋꯥꯔꯤꯒ ꯂꯥꯏꯔꯤ ꯍꯣꯔꯦꯟꯗꯤ ꯃꯧꯒꯤ ꯊꯥꯕꯜ ꯂꯩ ꯍꯥꯏꯕ ꯇꯥꯏ ꯅꯈꯣꯏꯗꯤ ꯆꯣꯡꯕ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯒꯦꯗ ꯏꯅꯥꯎꯕꯨꯗꯤ ꯆꯣꯡꯅꯤ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤ ꯆꯣꯡꯉꯣꯏꯗꯧꯔꯤꯕ ꯅꯃꯥ ꯑꯩꯒꯤ ꯃꯥꯏ ꯆꯣꯐꯟꯒꯅꯨ ꯑꯩꯒꯤ ꯏꯃꯧꯅꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯎ ꯆꯥꯛꯀ ꯂꯥꯏꯔꯤ ꯏꯃꯥꯅꯦ ꯊꯥꯕꯜ ꯆꯣꯡꯕ ꯇꯥꯛꯄꯤꯒꯦ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯑꯅꯤꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯇꯥꯛꯄꯤꯔꯤ ꯁꯦ ꯁꯤꯅꯅꯦ ꯃꯀꯣꯛ ꯆꯤꯡꯕꯒꯤ ꯈꯨꯆꯣꯡꯅꯤ ꯂꯥꯎꯕꯤꯌꯥ ꯅꯪꯗꯤ ꯃꯁꯤꯒꯤ ꯈꯨꯆꯣꯡꯁꯤ ꯍꯩꯔꯔꯣꯏ ꯅꯅꯥꯎꯗꯤ ꯍꯩꯒꯅꯤ ꯃꯥ ꯑꯣꯏꯅ ꯇꯝꯕꯤꯔꯒꯦ ꯁꯨꯝ ꯇꯥꯛꯂꯝꯕꯗꯒꯤ ꯋꯥꯔꯗꯨꯅ ꯃꯅꯤꯇꯣꯝꯕꯤꯅ ꯋꯥꯔꯦꯗ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯃꯨꯛ ꯆꯣꯡꯉꯨ ꯏꯃꯥ ꯌꯦꯡꯒꯦ ꯃꯅꯤꯇꯣꯝꯕꯤꯅ ꯌꯥꯗꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯊꯥꯕꯜ ꯆꯣꯡꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯃꯉꯛꯀꯗꯨ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯔꯥꯖꯦꯟ ꯊꯣꯡꯖꯤꯟꯗꯒꯤ ꯂꯥꯎꯔꯛꯏ ꯅꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯆꯣꯡꯕ ꯍꯧꯔꯕ ꯑꯣꯏꯔꯦ ꯆꯣꯡꯉꯨ ꯆꯥꯛꯀ ꯊꯣꯡꯗꯣꯛꯈꯩ ꯆꯣꯡꯉꯨꯀꯣ ꯔꯥꯖꯦꯟ ꯃꯅꯤꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤ ꯅꯥꯎꯕꯤꯒꯤꯅ ꯃꯄꯨꯔꯣꯏꯕꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯅꯤꯇꯣꯝꯕꯤꯅ ꯍꯩ ꯅꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯆꯣꯡꯍꯜꯂꯤꯕꯅꯤ ꯆꯣꯡꯍꯜꯂꯨ ꯅꯃꯧꯁꯤꯡꯅ ꯃꯀꯣꯛ ꯇꯥꯅꯕ ꯅꯥꯎꯕꯤꯒ ꯔꯣꯁꯅꯤꯒꯁꯨ ꯋꯥꯔꯗꯨꯅ ꯔꯣꯁꯅꯤꯅ ꯏꯃꯥ ꯍꯣꯔꯦꯟ ꯑꯣꯏꯅ ꯅꯩꯈꯥꯏꯔꯒꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯆꯣꯡꯊꯣꯛꯈ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯣꯔꯦꯟꯅꯦ ꯅꯩꯈꯥꯏꯒꯗꯕꯅꯤ ꯅꯥꯎꯕꯤꯅ ꯑꯗꯣ ꯏꯃꯥ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯕꯤꯔꯣ ꯏꯃꯥꯒ ꯕꯕꯥꯒ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯣ ꯃꯅꯤꯇꯣꯝꯕꯤ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯥꯡꯈꯤꯗꯨꯅ ꯃꯃꯧ ꯑꯅꯤꯗ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯅꯪ ꯕꯕꯥꯒ ꯑꯩꯈꯣꯏꯅꯤꯁꯦ ꯊꯥꯕꯜꯒꯤ ꯅꯨꯃꯤꯠꯇꯨꯗꯩ ꯑꯗꯨꯝ ꯁꯛꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯛꯂꯦ ꯅꯪ ꯕꯕꯥꯁꯨ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯈꯩꯅ ꯉꯥꯎꯅꯔꯤ ꯄꯣꯠꯅꯤꯗ ꯑꯗꯩꯗꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯆꯥꯟꯁ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯈꯔ ꯂꯩꯕꯒ ꯑꯗꯨꯝ ꯅꯪ ꯄꯥꯕꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯑꯦ ꯃꯅꯦꯝꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯃꯧ ꯑꯅꯤꯗꯤ ꯀꯟꯅ ꯅꯣꯛꯂꯤ ꯍꯩ ꯅꯣꯛꯈꯤꯅꯨ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ
Imana phagi tawbani. Wari do ima sengna lirage. Nang pabungi su ima do masa kanna ngamsilaktaba. Aikhoi gi su baba do masa ngamsilaktaba duda. Macha aigi tang tabi ama khangningi haibaduda. Tan chana khibagi wanida. Mairak thana mamau ahanna amu. Adudi ima baba ga adum nungsinana laiminara abo. Nang baba ga aiga ngasi phau laiminarakpada. Khatnaba amukta yaukhidri. Adubu tattana charadi henminarei. Hensang thonglaga cheng leitadana. Hensang tu ngakta chabaga yamna yaukhreda. Paisa changba yaba changlaga. Ima du su kanba ngamkhidre. Nang baba na nakhoi gi nabokto yam nungsijabani. Ai la phau mama ga adum chak chaminaribani. Ima leitraba matungdagidi. Aikhoi ani yamna waminarei. Ayuk nungthil khakta thabuk chale. Asamna wari amuk liraklami. Phaijauna nupi nang bunga sidi henzang do khara hawam tadi cha sida. Kuine aikhoina thau ngobo henzang charakti base. Makhoi tamo aikhoina paisa se ahau basa duna loithoklabadi karam da yumse saba ngamgani. Aikhoi khara khangkhise. Hoi phare phare. Adudine ai cha ngai boina ingkhoda kari kari thaba yanaba semukhi. Phaijau thokhrabada mani tombi mayang kanglaba magi nupada yengsaduna wakhanda. Aigi nupase wadi yamna wajarabani. Nongmata henchang ahauba amata pijaba sungamde. Ngasi nongmadi mana ahauba chage hairakla phaubada pijaba ngamde. Hoida ine sakhidagi nga macha ama leiraga thonglagi ngasidi. Ngasai makhai nok noktuna wari taramba mamau ani du kaptuna leirami. Madubada mani tombina. Imausa kapkano. Imau hoi lakpadagi. Ima hoi yamna nungaire. Ima hoi na hingliba makhaidine. Imau singi kumhai se harau na yengba phangjage. Nakhoi khatnaba yade ko. Se henzang se thongdok luro thengkhrani. Namidangi matamni. Mani tombi mamau ani bu puduna laikagi Thabal chongphomda lakminare. Nakhoi ani imana ngasai takhibadu kauraroi ko. Chalo naikhayuro imausidi. Mamau nupi atombi rosinina. Ahoy ima ay naisalurage. Asi hairamduna mamau ani do Thabal chongba changkre. Mani tombi su Thabal chongbado cheptha septha yengli. Masindasu murum soli. Aigi imau ani se ngasidi onthongna phajakreda. Kari khusong na moi ani na chonglakli basina. Ai na chongo na takhibadu amatte hek chonglakteda. Masidi kanate ai changlage hek chongurage. Asi khanduna mani tombi makok chingli mamaubu makhus samduna mana makok chinglaga Thabal du chongkhre. Laikai miyam na suyaba nungsiba minina khubak hauna khunaduna Thabal do mayamdagi ka hena nungaiba kumphai ama oiduna mapung phana pangthokre. Pumna maksi manglani khanglakpada mani tombi thamoi songna kaptuna. Nungaibanida adungai gi yausang kumphai do. Andubu haujikti phangdredo. Aikhoi gi so yumdo leijaramlabadi kayada nungai jagadaba. Isa imaugasu punna leiminaba phangdredo. Aikhoi nina migi yumda saidangduna leiba. Icha imau singna baragi ka amamamda. Machoy loina tanaduna leiraba. Karamba mikuptano hanagi matawgum icha imau singa punna leiminagadaba.